Wong Tangkhul region WRT na kuanba mafamsingda poppy thabagi thabak tawbe aro haina Government of the People's Republic of Nagaland GPRN akan wafam thamlakre Ukhrul Times ki paw ma ki matungina GPRN na thorakibu order du da pallibadi Wong Tangkhul region ki manungda leiriba mari leinaba village authority singna hairibu region asida poppy thaba lokpana singbagi thabak thorom amata tawbe yaroi aduga order asi mari leinaba village authority na yamna section nga ma chatkadabani order asi bu thawaidrabadi chairak oina achaw fine thihanbaga loinana Jenduna Thamgane, Makoina Taramba Poppy Pambi Sing, Wong Tangkhul region gi, staff singi mamangda mang tahan kadabane, Loinana, Zap Serak Sing Pangane, Karigumbo order si Tawaidaba, Amade, Usitaba Mio Yaurabadi, Village Authority Singna Kodakta, GPRN da Pau Pirakatapane Haina, WTR GPRN ge. Secretary na Thadroko Serolamada Pali Haina, Wawada, Mayek Sangna Yauri. More the Matautoba BSF Person number 1 Tarakodagi Likhidre, Nipumapan Suba Battalion BSF ki Assistant Sub Inspector ASI 1 Tarakodagi, like a Nabangam than a Likhidre. Taudo say More Ward number 3 shopping complex the duty towering at the 1 Tarakuna Lemai the 1 Tarakibani Haidi, Kodak Tamanga Suba ARG Hospital the Pukatuna Laying Nabohonabada, like a Nabangam than a Likidabani Haidi, like Kidraba Business Person to Gimaving, Key Sourcing Kawi, Taudo Sigamari Lena, More Police Station UD case sama lokotun thijan bagi thabak sa thaba haukraina paw sina makhatari National Highway 37 Tongjim Rilna Jingba lambi sing matam kaktana thingbagi khongjang hena cancel kre petrol pump kaya thaw queue levna ba haure hairi Jelaru United Committee Manipur Valley na Indian Constitution ikai khomna de aina Kabui Union Manipur na phongdokre Jelaru United Committee Manipur Valley ki President Maibon Phaumaina haukiba August 13 tab Manipur da phongba paw che kharada Kabui amadi Rongmei hairiba tribe asia matani tongan ba tribe na te haina lana lamjing naba wafam kaya phongba thengnare hairiba wafam asi yamna laina lawba chumde wafam asi de Government of India ki Constitution bo ikai khomna tabane haina lawgani haina Kabui Union Manipur gi Publicity wing na press thorakpa zero man hairi zero sina hai the Constitution schedule tribe ki makada Kabui tribe asi ing komjali sing mo samapan yangkhai dagi India government na sakhangduna Kabui tribe ki mafam chawna kanduna leikhabane adubu the Constitution schedule tribe order amendment ki makada January 2012 da Rongmei tribe asi India government na anowa tribe oina sakhangkhibane mataw asomna India government na Kabui amadi Rongmei asi tongan ba tribe oina sakhangduna laikhraba tribe ani asibu amatani haribo wafam asida India government gi Constitution bo ikai khomna tabani haina lawroidabagi maram leite hairi zero sina hai India ki Constitution na Kabui tribe sakhangba matamda Kabui haiba khak sakhangi maram aduna amuka suhana haijari hiram asida yetna ningai oidre maram aduna Manipur da khundareba jati punamaki mafamda Kabui Union na appeal tawjari Kabui asi asengba asumba mingni